Gasingna namna khundaba mafamsingda tiger German road chemba amadi popi pambi thaba yaroi haina akhoi Jeliangrong United Front phongdorapa wafam ama paw ama yauri oza paw siga mari lena na akhoi cookie singna unauthorized check post hangduna miyamda akhoi waba pibagi phibam adagi paw dusu yauri boza tawriba thawong sida kari wafamdi thamini ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯦꯜꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯅ ꯃꯁꯤꯒꯤꯁꯤ ꯌꯥꯟꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯠꯅꯅꯕ ꯊꯑꯣꯏꯀꯤ ꯃꯁꯤꯒꯤꯗꯃꯛꯇ ꯊꯧꯁꯤꯜ ꯁꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯣꯂꯤꯁꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯒꯤ ꯊꯝꯃꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯏꯚꯟ ꯍꯧꯖꯤꯛ ꯇꯥꯏꯒꯔ ꯔꯣꯗ ꯖꯔꯃꯟ ꯔꯣꯗꯀꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯖꯦꯗꯤꯌꯨꯑꯦꯐꯅꯒ ꯍꯥꯞꯄꯛꯏꯕꯀꯣ ꯀꯨꯀꯤꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯆꯦꯛ ꯄꯣꯁꯁꯤꯡ ꯍꯥꯡꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯣꯏꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯄꯣꯠꯁꯦ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯚꯦꯂꯤꯗ ꯇꯥꯟꯅꯗꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯐꯥꯔꯤ ꯍꯧꯖꯤꯛꯀꯣ ꯈꯨꯟꯉꯥ ꯑꯃ ꯈꯪꯗꯦ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯕ ꯈꯪꯗꯦ ꯂꯥꯜꯍꯧꯕ ꯆꯝꯅꯕ ꯈꯪꯗꯦ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯐꯥꯔꯤꯕ ꯐꯥꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯑꯐꯁꯄꯥ ꯂꯩꯕ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯀꯨꯀꯤꯅ ꯈꯨꯟꯗꯥꯔꯤꯕ ꯖꯒꯥꯁꯤꯡꯗꯗꯤ ꯇꯥꯟꯅꯔꯒ ꯐꯥꯗꯦ ꯏꯚꯟ ꯁꯛꯇꯤꯃꯥꯟꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯌꯥꯜꯂꯒ ꯐꯖꯕ ꯅꯣꯡꯃꯩ ꯑꯆꯧꯕ ꯅꯣꯡꯃꯩ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯃꯌꯥꯝ ꯌꯥꯜꯂꯒ ꯆꯠꯄ ꯚꯥꯏꯔꯦꯜ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯑꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯃꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯏ ꯑꯗꯨ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯂꯛꯄꯗꯗꯤ ꯕꯐꯔ ꯖꯣꯟ ꯂꯩꯔꯔꯣꯏ ꯀꯨꯀꯤꯅ ꯁꯨꯃꯥꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯗ ꯁꯨꯗ ꯂꯩꯕ ꯀꯥꯡꯕꯨ ꯁꯨꯗ ꯂꯩꯍꯜꯂꯒꯅꯤ ꯃꯈꯣꯏ ꯁꯨꯃꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯇꯧꯍꯜꯂꯔꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯗꯨꯝ ꯃꯤꯌꯥꯝꯅꯗꯤ ꯑꯗꯨꯝ ꯎꯕ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯐꯧꯗ ꯁꯦꯅꯥꯄꯇꯤꯐꯧꯗ ꯆꯠꯀꯦꯕ ꯂꯝꯕꯤꯗ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯁꯤꯡꯖꯨ ꯁꯧꯒꯤ ꯁꯥꯅ ꯌꯨꯡꯉꯒ ꯆꯠꯍꯟꯕ ꯍꯧꯔꯦ ꯑꯗꯨ ꯆꯠꯄꯒ ꯆꯠꯂꯦꯒ ꯍꯥꯏꯗꯣꯀꯣ ꯑꯁ꯭ꯋꯥꯏꯗ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯅꯠꯇ꯭ꯔꯒ ꯂꯥꯏꯐ ꯇꯦꯝ ꯇꯧꯔꯛꯄ ꯃꯥꯡꯕ ꯌꯥꯕꯒꯤ ꯄꯣꯠ ꯂꯩꯌꯦꯕ ꯕꯠ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯀꯨꯀꯤ ꯅꯠꯇꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯑꯦꯅꯤ ꯖꯒꯥ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯏꯚꯟ ꯁ꯭ꯋꯥꯏ ꯍꯇꯥ ꯂꯥꯛꯄꯗ ꯑꯃ ꯂꯥꯛꯄꯗ ꯃꯣꯏ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦꯕ ꯃꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯊꯧ ꯂꯩꯇꯕ ꯅꯤꯔꯒ ꯐꯣꯏꯔꯒ ꯂꯥꯛꯑꯒ ꯂꯝꯕꯤꯗꯒꯤ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯍꯦꯛ ꯃꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯍꯩꯅꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯁꯤ ꯃꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯄ꯭ꯔꯣꯄꯔꯇꯤꯗꯧꯅ ꯈꯟꯕ ꯑꯗꯒꯤ ꯏꯚꯟ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯩꯗꯥꯡꯉ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯈꯥꯎ ꯊꯥꯏꯕ ꯂꯥꯛꯑꯒ ꯐꯣꯏꯔꯒ ꯃꯈꯣꯏꯅ ꯇꯧꯕꯁꯤꯡꯒꯤ ꯌꯥꯔꯛꯄꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯒꯅꯦꯅ ꯈꯜꯂꯒ ꯏꯚꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯁꯤ ꯃꯈꯣꯏ ꯃꯈꯥꯗ ꯊꯝꯅꯤꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯦꯅ ꯑꯩꯗꯤ ꯂꯧꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯏ ꯂꯥꯛꯄꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯥꯏ ꯆꯠꯊꯔꯛꯄꯁꯤꯡꯁꯤꯗ ꯉꯁꯥꯏ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯖꯤꯟꯕꯗꯤ ꯍꯧꯖꯤꯜꯂꯨꯕ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯕꯝ ꯂꯩꯈꯤꯕ ꯑꯗꯨꯒ ꯁꯤ ꯁꯦꯝꯃꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠꯁꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯎꯗꯣꯛꯅꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯆꯠꯊꯔꯛꯏꯕ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇꯔꯗꯁꯨ ꯅꯥꯀꯟ ꯈꯨꯗꯤꯡꯃꯛꯇ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯄ ꯑꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯃꯈꯣꯏꯅ ꯆꯠꯊꯔꯝꯕ ꯊꯕꯛ ꯃꯨꯚꯃꯦꯟꯠ ꯃꯌꯥꯝꯁꯤꯡꯁꯨ ꯇꯞꯅ ꯍꯧꯖꯤꯛ ꯀꯥꯏꯊꯔꯛꯄ ꯗꯦꯟ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯍꯥꯟꯅꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯖꯤꯜꯂꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯔꯝꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯗꯒꯤ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨ ꯌꯥꯔꯣꯏ ꯍꯦꯛ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯈꯔꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯏꯚꯟ ꯉꯔꯥꯡ ꯀꯣꯇꯨꯅꯒ ꯑꯗꯒꯤ ꯃꯈꯣꯏꯒꯤ 48 hours ꯁꯠꯗꯥꯎꯟꯒꯁꯦ ꯈꯨꯗꯛꯇꯒ ꯍꯦꯛꯇ ꯍꯟꯗꯣꯛꯈ꯭ꯔꯤꯁꯦ ꯃꯅꯥ ꯀꯟꯕ ꯇꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯧꯖꯤꯛ ꯈꯔ ꯇꯥꯕ ꯍꯧꯔꯛꯏꯁꯦ ꯑꯗꯣ ꯄꯤꯌꯥꯔ ꯃꯅꯨꯡꯁꯤꯗ ꯇꯁꯦꯡꯅ ꯃꯈꯣꯏꯁꯤ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯑꯣꯏꯅ ꯒꯣꯔꯣ ꯇꯛꯈꯥꯏꯗ꯭ꯔꯒꯁꯨ ꯇꯛꯈꯥꯏꯅꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥ ꯂꯩ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯖꯜꯂꯒ ꯇꯛꯈꯥꯏꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯤꯒꯅꯦꯜ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯎꯍꯜꯂꯒ ꯊꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯠ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯇꯦꯊꯔꯛꯄ ꯃꯥꯟꯕ ꯄꯣꯠ ꯑꯃꯗꯤ ꯎꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯏꯟꯊꯤꯖꯅꯃꯁꯤ ꯃꯈꯣꯏꯁꯨ ꯐꯖꯅ ꯁꯔꯥꯎꯟ ꯇꯧꯔꯒ ꯊꯝꯖꯤꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯖꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯒ ꯃꯈꯣꯏꯁꯤ ꯑꯌꯥꯝꯕꯅ 99ꯗꯤ ꯃꯈꯣꯏꯁꯤ ꯃꯤꯇꯣꯞ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝ ꯃꯈꯣꯏꯅ ꯑꯁꯥꯕ ꯁꯦꯝꯖꯤꯟꯕ ꯗꯣꯀꯨꯃꯦꯟꯠ ꯇꯧꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯟꯈꯤꯕ ꯑꯣꯟꯅꯕ ꯍꯣꯠꯅꯕ ꯑꯣꯜꯂꯛꯏꯕ ꯑꯣꯟꯗꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯔꯀꯥꯟꯗ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗꯨꯗ ꯗꯤꯄꯣꯔꯠ ꯇꯧꯊꯣꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯈꯨꯗꯛꯇ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯑꯣꯟꯂꯤ ꯁꯣꯂꯨꯁꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯤꯔꯝ ꯀꯌꯥꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯪꯂꯝꯆꯠ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠ ꯇꯥꯛꯄ ꯉꯝꯃꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯁꯦꯡꯂꯕ ꯃꯦꯅꯨꯁꯀ꯭ꯔꯤꯞꯅꯤ ꯍꯥꯏꯅꯔꯤꯕ ꯄꯨꯌꯥꯁꯦ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯑꯁꯤ ꯍꯤꯔꯝ ꯀꯌꯥꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯛꯏ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯒ ꯂꯩ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ
print namadi electronic media gi against the ngang we from the nateba Hoi. puya mai thabagi si wakal loching ogedaba puya mai thadokibna khunai asi maning halale haiba potse a paper gi mayai wai da pitruping na hapeba ara tiger jaman road na su kanadaba mokhoi gi paw sina khwai mathakta pak na kanjalaga hapeba aikhoi ji hujik history ji masa khangdre ara puya mai thaba je chaniga maudraga humdoi shuba adugumba thauramne handak pangthoi ji ko yamna lina yamna changna pangthoraba pot amaneba sidai sa pangthoiba manungi nungge wakhalon ji karino manungda kari yauri puya mai thadok ji da huji haribe heading karai ji natana faja faja wakhalon akhang ai kanana piri ka haibase masidi swai dai khogi meghalaya ge kona sama laktori tiger jaman road matha kakhalaga ire pochigi ani sina kalliba jaga tangkhai se masigi mota pula mapak mana moi da pi hiba mayam singse masi message oina awareness campaign amo oina puya mai thabagi mangjaba mayam singse masi praja da khangan lagadi electronic print media kangu singchigi henna kano oiba singthani ngai oiba praja miyamna aduga praja miyamda masigi pochi awareness pi bada haiba tariko mangjaba tongjabagi awareness pi bada achouba thodang mitna kongdi ohen biribani hena oigenen khalli adu sumaina pitrupik naga hapakpa sigi potse khoida kitang praja moina hai tariko masigi jinungai taba fawi adubu lewak amakanba lewak nungsiba lewak ki afafata aduga thoiba irang peace porokpa natraga even masi irang thonba haibase akhoi kolongi macindagi thola iba wahi sing sigi suma khayam pole mioiba khoi gi aduna masai ira iba thamaiba wahi sing si thanga laganda sense of nationalism aduga patriotism khoi ima leba nungsibagi iramdam kaning bagi haiba wakal sing se masum basina thangalaga thamaga khoi sina priorities se khoi gi taseng na hagadi apunba manipur gi saktam idea manipur sagat prasu sumba mayam sing se taseng na sum nainaraga khalaga leragadi khoi gi haurakpham ipai puna chalam liklam baring mayam sing se khona khunguli bisu laigane na khalle then puya sing si hoje khoina aina heta hojik se khoi maite mekta iramba nadaga paaba thoktoba maite mek paaba thokpa na mayam ma hojikti mayek aduni leina ko se loina thokpana tabani sumaina ekhoi thamaiba pot mayam sing sa manung de yarmiba adugi ai boin leriba ekhoi keno mayam sing sigi di ekhoina mai thadok khra su khara makhai di le hawriba mayam sing sigi nainaba akhangba mayam sing sigi pot to matam da hena su masigi posi keno tawne khalli aduna ekhoi taseng na haragadi ekhoi hojik manipur se ekhoi praja moina su ekhoi logada thodang sing haiba tare ko adugi pot mayam sing si yamna keno tawbo wale ekhoi je isai na su lobo wale aduna yamna broad minded oiba haiba pot se any hiram khudimakta section khudimakta responsibility fix toroga leiriba mayam sing se even press media da chief editor no desk editor no oidoni ko reporter sing na paw khomu badani adagi ekhoi gi se electronic media da su magi keno leram gani tongan section mayam amako adagi any government gi loisang da su magi tongan ba section department khaidoga leiri su ngai masigi makok oriba aluga masigi daita lobda khwai achouba responsibility lodose department le director na tro admaina ngasai khone ega sai panjagi ju ega ju director na daita lobhum lo e haining bane haining isi sumaina khoi gi print media or electronic media da su sumba posting sina han pau khudimak tagi henna madugi potu mamang tharaga thamningi government semdaba natraga delhi da mla sing chaliba si keno chabu chapani kana ire pot khra masigi pot si chaba chapani ga ire je koi gi sumain singmo pot si sina chaung na hapak pose koina kitang politically loina mak influence taroga natraga masi thauroga newspaper mayam je thamaning de newspaper di bias leitana mayai da lepa kanda koi thodang sing do do and don'ts magi professional ethics ngakna maru oiba what where when how why na koi gi maru oiba magi manga kakti lei na media gi kangu sing isinau sing koi ju aina yamna press media se amna pamjaba nungsi jaba oibani na matam sangna koi freelancer reporter oina press matek ta koi weekly paper daily paper evening paper matek kari leijaram me jai taren bantara muko aduna press ki kaino sing na waba mayam se koina khange bako aro reporter sing na wana khomjori report mayam sing pau do karam bana hena maru oi haiba potu khalaga budi matha kabira ine bako adu leiwa ki oiba manipur siga sagona raga leiraga daba manipur gi history ga mari lena bo sing si la agadi masum ya maru po si la agadi masina mathak thanganinge haijaning bani ko ina haijari se po khudimak la le haijaroi aduna sumba mayam sing se koi khangmina ba mathau tai na ismai oja aduga loishila